ꯑꯁꯤ ꯃꯅꯤꯡꯗꯤ ꯄ꯭ꯂꯦꯟꯁꯦ ꯑꯩ ꯌꯣꯟꯊꯣꯛꯑꯒꯦꯅ ꯇꯧꯕꯅꯦꯕ ꯌꯥꯝꯅ ꯍꯣꯡꯅ ꯑꯗꯨꯝ ꯌꯣꯟꯅꯤ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯑꯁꯤ ꯒꯥꯔꯤꯁꯦ ꯂꯩꯔꯒ ꯑꯁꯤ ꯅꯨꯄꯤꯁꯦ ꯍꯥꯞꯄꯣꯁꯤꯅꯦꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯍꯥꯞꯇ꯭ꯔꯗꯤ ꯂꯩꯔꯣꯏꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯑꯁ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯄꯤꯁꯨꯝ ꯂꯣꯏ ꯀꯣꯛꯊꯣꯛꯑꯦ ꯀꯥꯞꯁꯜꯂꯨꯈꯤꯒꯦ ꯕꯨꯠꯀꯨ ꯃꯥꯜꯂꯦ ꯍꯥꯏꯔꯅꯤ ꯃꯤꯅ ꯇꯧꯔꯤꯁꯦ ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯃꯈꯣꯟꯁꯤꯗꯤ ꯍꯧꯋꯦ ꯑꯁꯤ ꯃꯅꯤꯡꯗꯩꯁꯦ ꯄꯨꯔꯥ ꯍꯧꯋꯦ ꯀꯩ ꯀꯥꯟꯅꯕ ꯂꯝꯇꯥꯗ ꯄ꯭ꯂꯦꯟ ꯇꯣꯡꯉꯝꯗꯥꯏꯒꯤ ꯃꯤꯊꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯀꯣꯛꯊꯣꯛꯑꯒ ꯄꯣꯠ ꯇꯥꯔꯦ ꯑꯗꯨ ꯀꯥꯡꯕꯨꯁꯦ ꯄ꯭ꯂꯦꯟ ꯇꯣꯡꯉꯦ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯁꯥꯏ ꯑꯗꯣ ꯅꯤꯡꯊꯝꯊꯥꯅꯦ ꯃꯅꯤꯄꯨꯔꯗꯒꯤ ꯅꯤꯡꯊꯝꯊꯥ ꯑꯣꯜꯂ ꯆꯠꯄꯅꯦꯕꯀꯣ ꯑꯥ ꯌꯧꯔꯒꯗꯤ ꯀꯩ ꯑꯣꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯋꯥꯔꯣꯏꯌꯦ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯈꯔ ꯂꯥꯞꯊꯣꯛꯑꯅꯤ ꯆꯪꯉꯨꯈꯤꯒꯦ ꯃꯅꯨꯡꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯌꯦꯡꯒꯦ ꯍꯟꯗꯛꯀꯤꯗꯤ ꯗꯥꯎ ꯌꯥꯔꯦ ꯔꯦꯇꯤꯟ ꯃꯅꯥꯛꯇꯗꯤ ꯇꯥꯗꯦ ꯃꯃꯥꯡꯒꯤ ꯇꯣꯡꯉꯛꯄꯗꯗꯤ ꯔꯦꯇꯤꯟꯗ ꯇꯥꯕꯅꯦꯕ ꯑꯁ ꯑꯥꯗ ꯑꯃ ꯑꯇꯥꯡꯕ ꯑꯃ ꯑꯩ ꯇꯨꯡꯗ ꯇꯣꯡꯉꯤꯁꯦ ꯈ꯭ꯋꯥꯏ ꯃꯅꯤꯡꯗꯩꯁꯦ ꯇꯥꯡꯗꯣ ꯂꯪ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯗ꯭ꯔꯦ ꯂꯨ ꯀꯣꯛꯄꯗ ꯄꯤꯁꯨꯝ ꯀꯣꯛꯄ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯍꯟꯗꯛꯇꯤ ꯈꯔ ꯅꯩꯔꯛꯀꯗꯣꯔꯤ ꯕꯦꯠ ꯃꯥꯡꯉꯦ ꯑꯗꯣ ꯉꯁꯥꯏꯗꯤ ꯄꯤꯁꯨꯝ ꯀꯣꯛꯄꯅꯤꯅ ꯐꯖꯗꯦꯅꯀꯣ ꯑꯃꯨꯛ ꯑꯃꯨꯛꯁꯜꯂꯦ ꯑꯅꯧꯕ ꯂꯨꯛꯁ ꯑꯣꯏꯅꯕꯀꯣ ꯁꯤ ꯑꯣꯏꯗꯤ ꯈꯔ ꯏꯀꯥꯏꯌꯦ ꯄꯤꯁꯨꯝꯗꯤ ꯈꯔ ꯇꯧꯔꯛꯄꯅꯦ ꯑꯗꯨꯅ ꯁꯤꯅ ꯈꯔꯗꯤ ꯐꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯀꯣꯜꯀꯇꯥ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯅꯞꯊꯔꯒꯦ ꯀꯣꯜꯀꯇꯥꯁꯦ ꯆꯠꯇ ꯀꯨꯏꯔꯦ ꯑꯃꯨꯛ ꯀꯣꯜꯀꯇꯥ ꯏꯌꯥꯔꯄꯣꯔꯠ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯀꯣꯜꯀꯇꯥꯗꯒꯤ ꯑꯃꯨꯛ ꯕꯤꯁꯥꯈꯥꯄꯠꯅꯝꯗ ꯑꯃꯨꯛ ꯀꯥꯞꯈ꯭ꯔꯅꯤ ꯉꯁꯤꯒꯤꯗꯤ ꯁꯦꯒꯠꯈ꯭ꯔꯦ ꯍꯧꯒ ꯂꯥꯎꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯧ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯦꯀꯩ ꯂꯝꯅꯣ ꯁꯤꯗ ꯂꯣꯛꯇꯥꯛ ꯂꯝꯒꯤ ꯇꯧꯔ ꯃꯥꯏ ꯅꯨꯃꯤꯠ ꯃꯉꯥ ꯂꯣꯏ ꯐꯨꯖꯜꯂꯛꯑꯦ ꯆꯦꯞꯄ ꯁꯨꯃꯥꯏꯅ ꯆꯦꯞꯊꯣꯛꯈ꯭ꯔꯦꯕ ꯆꯦꯞꯊꯔꯛꯑꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯆꯤꯡ ꯃꯥꯟ ꯈꯔ ꯎꯠꯂꯝꯃꯒꯦ mới cô là tàu rồi đây chỉ rồi để nó tất chiều gì cái sai đấy phải thì bật tâm gì yang quá liền cái đi tiếng nữa coi chắc coi sẽ sạch bạn coi là gì tao một thợ bùa sáng cái này thì phải ê thì đập này có phụ cáp sạc gì vậy đây ô tô cáp cái tao lại vứt mà lại cái tụi mà lại mình lại sạc cái nó cái agriculture đấy này ꯑꯗꯨꯒꯤ ꯑꯗꯨꯗꯒꯤ ꯁꯛꯇꯣ ꯃꯥꯅꯤ ꯇꯧꯗꯣꯔꯦ ꯂꯣꯏ ꯁꯤꯗ ꯂꯥꯛꯑꯣ ꯌꯥꯎꯁꯜꯂꯨꯈꯤꯒꯦ ꯆꯪꯕ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏꯁꯦ ꯄ꯭ꯂꯦꯟ ꯇꯣꯡꯕ ꯑꯃ ꯆꯪꯉꯛꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯣ ꯄꯣꯠ ꯌꯥꯝ ꯇꯥꯕꯅꯦ ꯃꯣꯏꯁꯦ ꯂꯥꯎꯅꯦ ꯅꯪꯕꯨ ꯂꯥꯎꯅꯦ ꯁꯤꯗ ꯑꯔꯣꯏꯕꯒꯤ ꯄ꯭ꯂꯦꯟ ꯇꯣꯡꯕ ꯌꯧꯔꯅꯤ ꯃꯊꯪꯗꯩꯗꯤ ꯃꯊꯪ ꯇꯣꯡꯕꯗꯩꯗꯤ ꯌꯧꯔꯅꯤ ꯍꯥ ꯋꯥꯅ ꯀꯣꯛꯁꯨ ꯆꯤꯛꯄꯅ ꯌꯥꯗꯦꯀꯣ ꯀꯅꯦꯛꯇꯤꯡꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯗꯤ ꯁꯤꯒꯤꯅ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗ ꯂꯩꯔꯤꯁꯦ ꯄ꯭ꯂꯦꯟꯅꯤ ꯑꯥꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯟꯁꯦ ꯁꯤꯁꯤꯅ ꯑꯩꯅ ꯌꯣꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯗꯨꯝ ꯊꯥꯗꯣꯛꯀꯅꯤꯗ ꯑꯗꯨ ꯌꯧꯁꯜꯂꯨꯔꯒꯦ ꯑꯗꯨꯒ ꯌꯧꯁꯜꯂꯒ ꯃꯐꯝꯗꯣ ꯑꯥꯒꯤ ꯀꯔꯝ ꯀꯔꯝꯕ ꯁꯪꯁꯥꯔꯅ ꯑꯗꯨꯝ ꯌꯦꯡꯉꯨꯔꯦ ꯑꯗꯨꯅ ꯌꯧꯔꯀꯥꯟꯗ ꯑꯣꯏꯅ ꯇꯧꯁꯜꯂꯛꯑꯒꯦ ꯑꯗꯨꯗꯤ ꯁꯦꯁ ꯕꯖꯥꯔꯒꯤ ꯕ꯭ꯔꯤꯖ ꯃꯄꯥꯟꯅꯦ ꯑꯥꯗꯩꯁꯦ ꯕ꯭ꯔꯤꯖ ꯃꯄꯥꯟ ꯎꯔꯕ ꯌꯥꯝ ꯆꯤꯛꯀꯜꯂꯨꯗꯣ ꯑꯥꯏꯐꯣꯟꯅꯤꯅ ꯁꯦꯡꯕꯅꯦ ꯑꯁꯤꯗꯤ ꯀꯩꯅꯣꯅꯤꯅꯦ ꯑꯥꯏꯐꯣꯟꯁꯦ ꯁꯦꯡꯕꯅꯦ ꯃꯣꯏ ꯀꯟꯇꯦꯅꯔ ꯀꯩꯅꯣ ꯇꯧꯐꯝꯅꯤꯅꯦ ꯍꯥꯞꯐꯝꯅꯤꯅꯦ ꯐꯖꯔꯦ ꯃꯣꯏ ꯕꯖꯥꯔꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯑꯩ ꯎꯕꯗ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯂꯤꯐꯠ ꯌꯦꯡꯕꯗ ꯂꯣꯏꯔꯦ ꯐꯖꯔꯕꯅꯤꯅꯀꯣ ꯄꯤꯁꯨꯝ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯂꯣꯏ ꯑꯩ ꯕꯦꯛ ꯂꯥꯛꯇ꯭ꯔꯦ ꯕꯦꯛ ꯉꯥꯏ ꯑꯩ ꯕꯦꯛ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯑꯩꯁꯦ
đi là chỉ cấp tầng này rồi. Thôi cả cú dâu này mà. Chưa để tầm đưa mà. Cái này cả cú sẽ đấy huy chút rồi đấy, huy chút rồi đấy. Hai rồi tôi đi ba ngang này sẽ đấy cái gì? Thôi đi, đăng ký làm gì? Hai rồi. Nunu kati Japura. Rồi tôi đi ba ngang này sẽ đấy. Long quay mà chưa?